ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯅꯅꯥꯎ ꯃꯤꯂꯪ ꯁꯤꯖꯟ 2ꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯕꯤꯔꯁꯤ ꯅꯅꯥꯎ ꯃꯤꯂꯪ ꯁꯤꯖꯟ 2ꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤ ꯂꯦꯛꯊꯕꯤꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯁꯟ ꯍꯣꯏꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯉꯁꯥꯏꯒꯤ ꯂꯨꯅ ꯂꯨꯝꯗꯨꯅ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕꯁꯤꯅ ꯈꯪꯈ꯭ꯔꯦ ꯑꯃꯥꯏꯕꯁꯤꯅ ꯇꯥꯈ꯭ꯔꯦ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗ ꯍꯥꯟꯅ ꯍꯧꯗꯕꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯗ ꯍꯥꯟꯅ ꯃꯥꯅ ꯉꯝꯖꯕ ꯊꯕꯛ ꯑꯗꯣ ꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯅꯥꯛ ꯅꯛꯄꯁꯤꯗꯗꯤ ꯃꯆꯥꯅꯨꯄꯤꯁꯤ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯁꯨ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯍꯣꯏꯗꯨꯅ ꯆꯠꯈꯤꯕꯁꯤꯅ ꯐꯅꯌꯥꯝꯅ ꯂꯥꯞꯈ꯭ꯔꯕꯅꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯃꯉꯥꯗꯣ ꯇꯤꯡꯈꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯔ ꯂꯥꯞꯇꯛꯅ ꯁꯟ ꯈꯔ ꯂꯩꯔꯤꯕ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯃꯥꯟꯕ ꯑꯃꯈꯛ ꯂꯥꯞꯅ ꯂꯩꯔꯤꯕꯁꯦ ꯑꯃꯥꯏꯕꯁꯤꯅ ꯎꯔꯛꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯁꯣꯟꯅ ꯍꯧꯔꯛꯏ ꯑꯥꯗꯒꯤ ꯁꯨꯕ ꯅꯠꯇ꯭ꯔꯅꯦ ꯃꯁꯤ ꯑꯣꯏꯔꯤꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯁꯤꯗꯗꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ ꯃꯁꯤ ꯑꯣꯏꯒꯅꯤꯗ ꯃꯃꯥ ꯃꯄꯥꯅ ꯂꯩꯍꯧꯔꯤꯁꯤꯅ ꯁꯣꯝꯗ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤꯁꯤꯅ ꯐꯅꯌꯥꯝꯗꯤ ꯂꯥꯞꯄꯤꯁꯦ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯃꯄꯨ ꯃꯥꯅ ꯄꯤꯅꯕꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁ꯭ꯋꯥꯏꯒꯤ ꯈꯔ ꯋꯥꯡꯕ ꯂꯧꯔꯤꯁꯤꯗ ꯍꯦꯛꯇ ꯑꯩꯁꯤ ꯄꯥꯛꯊꯔꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯅꯟꯗꯣꯅ ꯊꯥꯔꯛꯈꯤꯕ ꯃꯍꯩ ꯑꯁꯤ ꯍꯦꯛꯇꯃꯛ ꯑꯩ ꯄꯥꯟꯕ ꯍꯧꯔꯒꯦ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯑꯩꯅ ꯍꯥꯞꯈꯤꯕ ꯄꯥꯠꯇꯨꯕꯨ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯄꯥꯠꯇꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯔꯛꯂꯦ ꯄꯥꯛꯊꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯇꯞꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯅꯕ ꯍꯣꯠꯅꯔꯛꯏ ꯑꯍꯥꯟꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕꯁꯦ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤꯕꯅꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯐꯖꯅ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯅꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯕꯗꯤ ꯑꯃꯥꯏꯕꯁꯤꯅꯁꯨ ꯄꯥꯝꯗꯦ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯕꯨꯅꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯤꯍꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯗꯨꯒꯤ ꯂꯥꯏꯔꯣꯟꯁꯤꯡ ꯃꯗꯨꯒꯤ ꯂꯥꯏꯁꯣꯟꯁꯤꯡ ꯁꯣꯟꯅꯅꯕ ꯑꯃꯥꯏꯕꯁꯦ ꯐꯝꯊꯈ꯭ꯔꯦ ꯑꯃꯥꯏꯕꯒꯤ ꯃꯅꯥ ꯑꯁꯦ ꯃꯩ ꯊꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯩꯈꯨ ꯈꯨꯕꯗꯧꯅ ꯏꯃꯝ ꯃꯝꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯅꯨꯄꯤ ꯃꯆꯥ ꯂꯦꯛꯊꯕꯤꯁꯦ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯍꯣꯏꯗꯨꯅ ꯁꯥꯟꯅꯔꯤ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯍꯔꯥꯎꯔꯤꯕ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯆꯦꯜꯂꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯅꯟꯗꯣꯅ ꯄꯤꯔꯛꯈꯤꯕ ꯑꯃꯥꯏꯕꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯜꯍꯧꯔꯕ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯦꯛꯊꯕꯤꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯁꯟ ꯆꯦꯟꯕ ꯆꯠꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯃꯥꯅ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯣꯔꯤ ꯃꯁꯤꯗ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯃꯥꯅ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯂꯦꯛꯊꯕꯤꯗꯤ ꯃꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕꯁꯤꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯇꯧꯕ ꯉꯝꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯤ ꯅꯠꯇꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯃꯤꯇꯝ ꯑꯅꯤꯁꯤ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯁꯟ ꯁꯦꯟꯕ ꯁꯥꯗꯨꯅ ꯂꯥꯛꯂꯒ ꯃꯤꯇꯝ ꯑꯅꯤ ꯑꯁꯤꯒ ꯁꯥꯟꯅꯕ ꯂꯣꯏꯅꯕꯗꯨ ꯃꯥꯅ ꯄꯥꯝꯂꯤꯕꯅꯤ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯒꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯂꯦꯛꯊꯕꯤ ꯑꯁꯤꯅ ꯈꯜꯂꯤꯕꯅꯤ ꯈꯥꯎ ꯃꯅꯨꯡ ꯑꯁꯤꯗ ꯂꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯤꯇꯝ ꯑꯅꯤ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯃꯁꯥꯁꯤꯡꯁꯦ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤ ꯂꯦꯛꯊꯕꯤꯅ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯟ ꯑꯗꯨ ꯍꯣꯏꯅ ꯃꯥꯅ ꯍꯥꯏꯔꯗꯤ ꯅꯈꯣꯏ ꯋꯥ ꯉꯥꯡꯒꯅꯨ ꯅꯈꯣꯏ ꯂꯦꯡꯒꯅꯨ ꯅꯈꯣꯏꯅ ꯂꯦꯡꯂꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯇꯝꯊꯤꯅ ꯂꯥꯛꯅꯒꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯌꯥꯎ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯌꯥꯔꯤ ꯃꯈꯩ ꯅꯈꯣꯏ ꯑꯅꯤꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯔꯤꯃꯇ ꯇꯥꯔꯣꯏ ꯅꯈꯣꯏ ꯂꯦꯡꯒꯅꯨ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯁꯤꯅ ꯌꯥꯝꯅ ꯇꯣꯏꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯉꯥꯡ ꯑꯁꯤꯅ ꯂꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯇꯝ ꯑꯅꯤꯁꯦ ꯑꯃꯨꯛꯁꯨ ꯈꯥꯎ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯂꯦꯡꯂꯝꯕ ꯃꯈꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯗꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯈꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯤꯟꯅꯒ ꯆꯤꯟꯕꯅꯦ ꯑꯃꯨꯛꯀꯁꯨ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯊꯝꯂꯤꯕꯅꯤꯅ ꯑꯅꯤ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯅꯝꯅꯒꯗꯕꯒꯤ ꯐꯔ ꯍꯥꯏꯅꯔꯛꯏ ꯃꯁꯤꯗꯒꯤ ꯂꯦꯛꯊꯕꯤꯅ ꯃꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯥꯉꯟꯗ ꯄꯣꯠꯁꯤꯜꯂꯝꯕ ꯈꯥꯎ ꯑꯁꯤ ꯃꯥꯅ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯈꯥꯎ ꯑꯁꯤ ꯇꯞꯅ ꯍꯥꯏꯗꯣꯛꯏ ꯍꯥꯏꯗꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯕꯗꯨ ꯈꯪꯍꯥꯏ ꯍꯥꯏꯗꯣꯔꯛꯄꯗꯗꯤ ꯑꯅꯤ ꯑꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯦꯛꯊꯕꯤꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯈꯨꯠꯅ ꯇꯥꯛ ꯄꯥꯏ ꯑꯗꯨꯒ ꯂꯧꯊꯣꯔꯛꯏ ꯂꯧꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯊꯧꯔꯤꯅ ꯐꯅ ꯄꯨꯜꯂꯝꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯦꯛꯊꯕꯤꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯃꯤꯇꯝ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯃꯑꯣꯡ ꯃꯇꯧ ꯏꯆꯥ ꯆꯥꯗ꯭ꯔꯤꯕꯅꯤ ꯂꯦꯛꯊꯕꯤꯅ
ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯑꯣ, ꯅꯕꯥꯅꯤꯒꯤ ꯃꯤꯡ ꯑꯁꯦ ꯑꯩꯅ ꯀꯔꯤ ꯊꯣꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯇꯥꯟ ꯆꯞ ꯆꯥꯔꯤꯅꯤ꯫ ꯏꯁ, ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯇꯥꯟ ꯆꯥꯔꯦ꯫ ꯅꯕꯥꯅꯤꯒꯤ ꯃꯃꯤꯡ ꯑꯁꯦ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ꯫ ꯅꯈꯣꯏꯒꯤ ꯂꯝ ꯍꯦꯜꯂꯤꯕ ꯅꯈꯣꯏꯒꯤ ꯌꯥꯎꯔꯤꯕ ꯈꯨꯌꯥꯎ ꯑꯁꯤꯒ ꯍꯥꯏꯔꯒꯗꯤ ꯅꯕꯥꯅꯤꯒꯤ ꯃꯤꯡ ꯑꯁꯦ ꯃꯃꯩ ꯃꯀꯣꯛ ꯀꯧꯕ ꯇꯥꯕꯅꯤ꯫ ꯌꯦꯡꯉꯨꯅꯦ, ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅꯔꯒ ꯍꯦꯛ ꯂꯩꯔꯝꯃꯤ ꯍꯥꯏꯕ꯫ ꯑꯣꯏ ꯊꯥꯡꯕ, ꯅꯪꯅ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯣ ꯃꯈꯥꯔꯣꯝꯗ ꯌꯨꯡꯊꯔꯒ ꯅꯊꯨꯟ ꯆꯞ ꯌꯨꯡꯉꯒ ꯂꯩꯕꯅꯤꯅ ꯅꯪꯒꯤ ꯃꯤꯡ ꯑꯁꯦ ꯃꯃꯩ ꯀꯧꯒꯅꯤ꯫ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯌꯨꯡꯈꯠꯂꯒ ꯂꯩꯔꯤꯕ ꯅꯪꯅ ꯃꯀꯣꯛ ꯍꯦꯛ ꯀꯧꯒꯅꯤ꯫ ꯅꯕꯥꯅꯤꯒꯤ ꯃꯤꯡ ꯑꯁꯦ ꯆꯞ ꯆꯥꯔꯦ꯫ ꯂꯦꯛꯊꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯇꯝ ꯑꯅꯤ ꯑꯁꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯛꯊꯕꯤꯗꯨ ꯀꯤꯔꯨ ꯀꯤꯔꯨ ꯌꯦꯡꯉꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯦꯛꯊꯕꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯈꯤꯔꯝꯃꯤ꯫ ꯁꯣꯜꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯍꯣꯔꯝꯕꯁꯤꯡ ꯑꯗꯣ ꯂꯦꯛꯊꯕꯤꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯐꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯤꯠ, ꯅꯥꯇꯣꯟ, ꯆꯤꯟ, ꯅꯥꯀꯣꯡ ꯄꯨꯟꯅ ꯄꯥꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯜꯂꯕ ꯇꯨꯡꯗꯗꯤ ꯂꯦꯛꯊꯕꯤꯅ ꯍꯥꯏꯔꯛꯏ, ꯅꯕꯥꯅꯤꯗ ꯑꯩꯅ ꯑꯋꯥꯕ ꯀꯔꯤꯃꯇ ꯇꯥꯍꯜꯂꯣꯏ꯫ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ, ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯌꯨ, ꯑꯐꯕ ꯊꯕꯛ ꯇꯧ꯫ ꯇꯥꯏꯕꯪ ꯃꯤꯅ ꯉꯥꯡꯕ ꯃꯤꯔꯣꯟ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏ ꯑꯅꯤꯁꯨ ꯉꯥꯡꯕ ꯉꯝꯅꯕ ꯑꯩꯅ ꯃꯍꯩ ꯄꯤꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯀꯔꯤꯃꯇ ꯇꯧꯕꯤꯗ꯭ꯔꯦ꯫ ꯃꯅꯤꯡ ꯇꯝꯅ ꯊꯥꯗꯣꯛꯂꯒ ꯊꯝꯕ ꯃꯇꯝꯗꯤ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯍꯔꯥꯎꯕꯅ ꯈꯝꯊꯦꯡꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯀꯣꯛꯀꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯃꯑꯣꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯑꯣꯏꯍꯜꯂꯒ ꯊꯝꯕꯤꯕ꯫ ꯇꯥꯏꯕꯪ ꯃꯤꯗ ꯃꯤꯒꯨꯝꯗꯅ ꯃꯤꯇꯝ ꯑꯅꯤ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯅꯤ ꯑꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯂꯦꯛꯊꯕꯤꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯔꯤ꯫ ꯁꯖꯤꯛ ꯆꯥꯔꯒ ꯂꯩꯔꯤꯕ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯃꯩ ꯍꯥꯏꯕ ꯃꯤꯇꯝ ꯑꯗꯨ ꯍꯥꯟꯅ ꯄꯔꯞ ꯆꯪꯉꯤ꯫ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯃꯅꯥ ꯑꯗꯨꯗ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯟꯁꯤꯡ ꯑꯗꯨꯅꯗꯤ ꯎꯕ ꯅꯠꯇꯦ, ꯃꯥꯕꯨ ꯅꯦꯠꯀꯦ ꯇꯧꯕ ꯃꯇꯥꯡꯁꯨ ꯌꯥꯎꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯩꯅ, ꯍꯦ, ꯑꯩ ꯂꯩꯅꯦ, ꯍꯟꯗꯣꯛꯎꯅꯦ, ꯅꯦꯠꯀꯅꯤꯅꯦ, ꯑꯩꯕꯨ ꯄꯤꯛꯅ ꯎꯁꯤꯠꯇꯕ ꯇꯧꯅꯨꯅꯦ, ꯍꯟꯗꯣꯛꯎꯅꯦ, ꯍꯟꯗꯣꯛꯎꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯤ ꯇꯥꯏꯕꯪ ꯃꯤꯔꯣꯟꯁꯨ ꯐꯖꯅ ꯉꯥꯡꯕ ꯉꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤꯁꯨ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯣꯏ ꯀꯔꯤꯑꯣꯏ ꯃꯃꯩ ꯍꯥꯏꯔꯤꯕꯁꯤꯅ ꯁꯟ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯃꯗ ꯍꯥꯟꯅ ꯇꯥꯞ ꯌꯥꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯊꯛ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯄ ꯍꯧꯔꯛꯏ꯫ ꯃꯃꯩꯅ ꯑꯗꯨꯝꯅ ꯁꯟꯗꯨꯒꯤ ꯃꯊꯛꯇ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯈ꯭ꯔꯒ ꯃꯥꯒꯤ ꯃꯅꯪꯒꯟꯒꯤ ꯁꯔꯨꯛ ꯑꯗꯣ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯨꯅ ꯃꯈꯥꯗ ꯂꯩꯔꯒ ꯀꯥꯏꯗꯅꯣ ꯀꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯩꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ, ꯍꯦ, ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯣ ꯊꯥꯗꯣꯛꯄꯁꯤꯗ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯗꯨꯅ ꯁꯟꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯉꯥꯏꯍꯥꯛꯇꯪ ꯀꯥꯕꯅꯤ, ꯉꯁꯤꯗꯤ ꯁꯟꯕꯤ ꯊꯧꯒꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛꯅ, ꯉꯥꯏꯈꯣ, ꯑꯩꯁꯨ ꯀꯥꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯈꯣꯡ ꯑꯗꯨ ꯌꯥꯜꯂꯒ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯟꯕꯤꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯝꯅ ꯂꯦꯞꯂꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯤ, ꯌꯥꯝꯅ ꯍꯔꯥꯎꯔꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯅꯤ ꯑꯁꯦ ꯁꯟꯕꯤꯗꯨꯒꯤ ꯃꯔꯨꯝ ꯋꯥꯏꯗ ꯂꯩꯔꯦ, ꯑꯗꯨꯒ ꯆꯦꯜꯂꯨ ꯌꯥꯗꯦꯅꯦ, ꯀꯔꯤ ꯍꯥꯏꯔꯒ ꯆꯦꯜꯍꯟꯒꯅꯤ? ꯅꯪ ꯊꯥꯎꯅꯦ ꯍꯥꯏꯗꯨꯅ ꯄꯤꯛꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯤꯇꯝ ꯑꯅꯤꯗꯨꯒꯤ ꯈꯨꯠ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯟꯕꯤ ꯑꯗꯨ ꯃꯈꯣꯏꯅ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ ꯑꯗꯨꯕꯨ ꯁꯟꯕꯤ ꯑꯗꯣ ꯀꯔꯤꯃꯇ ꯆꯠꯇ꯭ꯔꯦ꯫ ꯃꯁꯥꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯒꯠꯆꯕ ꯈꯣꯠꯄ ꯇꯧꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯕꯤꯕꯒꯤ ꯃꯑꯣꯡꯗ ꯁꯟꯕꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯅ ꯁꯖꯤꯛ ꯑꯁꯦ ꯑꯗꯨꯃꯛ ꯂꯦꯞ ꯂꯩꯇꯅ ꯆꯥꯔꯔꯤ꯫ ꯃꯃꯩꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯦ, ꯏꯕꯥꯅꯤꯅ ꯐꯅ ꯀꯟꯅ ꯍꯣꯠꯂ ꯐꯥꯎꯕꯗ ꯆꯦꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦꯅꯦ꯫ ꯁꯟꯕꯤꯁꯤꯅ ꯆꯦꯟꯕꯗꯣ ꯇꯣꯡꯅꯤꯡꯗ꯭ꯔꯅꯦ, ꯇꯣꯡꯕ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅꯦ? ꯃꯀꯣꯛꯅꯁꯨ ꯈꯨꯝꯃꯤ, ꯍꯣꯏꯅꯦ, ꯇꯣꯡꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯆꯦꯜꯂꯨꯗꯤ ꯌꯥꯗꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯔꯤ ꯍꯥꯏꯅꯤ? ꯃꯤꯀꯨꯞ ꯑꯃ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗꯗꯤ ꯃꯃꯩꯅ ꯍꯥꯏꯔꯛꯏ, ꯆꯦꯟꯅꯕ ꯀꯩꯅꯣꯝꯃ ꯂꯩꯔꯦ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯑꯗꯨꯀꯥꯟꯗ ꯆꯦꯟꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯃꯩ ꯑꯁꯦ ꯁꯟꯒꯤ ꯃꯔꯨꯝꯗ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯈ꯭ꯔꯦ, ꯑꯗꯨꯒ ꯁꯖꯤꯛ ꯆꯥꯔꯤꯕ ꯁꯟꯕꯤꯗꯨꯒꯤ ꯃꯅꯥꯀꯣꯡ ꯑꯐꯟꯕꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯛꯂꯒ ꯊꯝꯕꯒ ꯀꯔꯤꯒ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯉꯥꯡꯕ ꯉꯝꯕꯁꯤꯗ ꯍꯔꯥꯎꯕꯣꯏ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡ ꯑꯐꯟꯕꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯈ꯭ꯔꯦ꯫ ꯃꯅꯥꯀꯣꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯥꯅ ꯂꯦꯞꯇꯨꯅ ꯇꯣꯡꯂꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗꯅꯤ ꯃꯥꯅ ꯃꯅꯥꯀꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯋꯥꯏꯗ ꯃꯈꯨꯠ ꯑꯁꯤꯅ ꯈꯟꯖꯤꯜꯂꯒ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯔ ꯆꯥꯎꯔꯞ ꯇꯧꯅ, ꯑꯣ ꯁꯟꯕꯤ, ꯁꯖꯤꯛ ꯆꯥꯔꯤꯕ꯭ꯔꯣ? ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯅꯥꯀꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯋꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯟꯕꯤ ꯑꯁꯤ ꯃꯆꯤꯟꯖꯥꯛ ꯆꯥꯔꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛꯁꯦ ꯈꯪꯆꯣꯡ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯈꯪꯆꯣꯡ ꯆꯣꯡꯗꯨꯅ ꯆꯦꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯩ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗꯤ ꯃꯅꯥꯀꯣꯡꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯂꯩꯔꯝꯕꯅꯤ, ꯌꯥꯟꯁꯨ ꯌꯥꯜꯍꯧꯕ ꯅꯠꯇꯦ꯫ ꯈꯪꯆꯣꯡ ꯆꯣꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯇꯥꯍꯧꯔꯦ꯫ ꯃꯈꯥꯗ ꯇꯥꯍꯧꯕꯗꯒꯤ ꯁꯣꯔ ꯍꯥꯏꯔꯞ ꯐꯨꯟꯗꯨꯅ ꯑꯌꯣ ꯑꯌꯣ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯈꯪꯆꯣꯡ ꯆꯣꯡꯕꯗ ꯃꯥꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯀꯔꯤꯑꯣꯏ ꯁꯟꯕꯤꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯌꯥꯜꯂ ꯂꯩꯔꯝꯃꯤ꯫
ꯃꯍꯥꯛꯇꯤ ꯄꯥꯈꯠꯄꯅ ꯃꯨꯛꯇꯣꯏꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩꯅ ꯅꯠꯇꯦ ꯐꯥꯎꯕ ꯍꯥꯏꯖꯔꯤ ꯑꯩꯅ ꯅꯠꯇꯦ ꯃꯥꯅꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯁꯟꯕꯤ ꯑꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯈꯪꯗꯨꯅ ꯃꯥꯗꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯡꯅ ꯆꯦꯜꯂꯕꯅꯤ ꯑꯇꯩ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯁꯟꯕꯤ ꯑꯗꯨꯅ ꯈꯪꯆꯣꯡ ꯆꯣꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯤ ꯑꯗꯨꯒ ꯐꯝꯂꯒ ꯌꯦꯡꯂꯝꯕ ꯂꯦꯛꯊꯕꯤꯁꯨ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯍꯥꯏꯔꯞꯇꯪꯗꯤ ꯉꯛꯅ ꯌꯦꯡꯉꯤ ꯁꯟꯕꯤ ꯑꯗꯣ ꯈꯔ ꯌꯥꯡꯅ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯞꯇꯪ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯇꯤꯌꯛ ꯃꯥꯡꯅꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯁꯤꯗ ꯁꯟꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯗꯅꯕ ꯌꯥꯜꯂꯤꯕ ꯃꯀꯣꯛꯅ ꯍꯥꯏ ꯑꯩꯅ ꯅꯠꯇꯦ ꯉꯥꯏꯈꯣ ꯑꯩ ꯀꯨꯝꯒꯦ ꯇꯨ ꯃꯥꯅꯅꯦ आद तारिबा मम्मी हारिबा इमानबसे मानने अैना नते अैदि करिमते याउदे अैदि भागी तौबने अैदि भागी तौरगा चुमना कारकपने हादुना मासु पाखतखिदुना असुमना हारिबनी थानबिदुना खंगसोंग चोंखिबा मतम असिदा थकतखिदुना अदुना तौरिबनी मितमसिंग असिदा माहि याउदुना लाइगा मसक ओजबा तारबसु असुमना छनबिदा तोंग हाबदुदि मखोइना तौबसु नते तौसिनदुना वा खरा हाइरमलगा मको असे छनबिदुगी मथक्तगी चोंगथरकनबा कुमथानबा होनै मिकुप खरगे मतुंगदि माकसे कुमथरले इश खुदोंथिबा तारमनिदा हादुना सोलगा माकसे होजिकी मागी मरुप ममई हारिबदुगी मनाक तमना मासे तम लाए ममईदुगी मनाक यौरबदा ममई उबदा नोकदुना माना वाहरी नंग तौरिदुबा करिनोने सन असिगी मनाकोंग सखिलगा यामना कन्ना ओ लाउरदि खंगबा ताबने नंगसु नंगी नानाकोंग मयादुदा आई चंखिलके अदुगु लाउगी येंगु नंगसु खंगदबि येंगु अनि असे वरी सानदुना ngaktangsu noklari मखोइगी मतौ मखोइगी वरी सानबसे लेक्थबिनसु उबदा माकसु ngaktang nungairari छनसिंग अदुना सजिक चारमदगी तिंगक मंगनना मतौसिंग अदुबु यामना ngakni yengnari अदुबु मिकुप असिदा angakpagi masak mawong ama oisilai iseng senglamba atiyani मिकुप खरगी मनुंग असिदा atiyase imam mamsilakpagi मतौ अमा ओइरे ममई यमदि मकोकसु अतियासिदा imam mamsilakबसे हौजि फाव उद्रे छनसिंग अदुनि याम ngakna yelibaduda manaktuda changlaga मखोइन हाररी अखोइनिने कीनुने अखोइना पिक्ट्रु पिकपसिदा उद्र मालिने तु अखोइनिने हादुना मखोइगी पिक्खरबा खुसिंग अदो हाय हादुना सानरे अदुबु हाय हादुना सानरमदुना छनसिंग असिदा येंगलंबा तारबसु ममसिलकपगी मोंग मसक असे मखोइ अनि उबा होरे ममईना हाना करिनो अतिया असिदा मोंग अमा तौरेदना मको अमुक्ति येंगुने मकोकनसु करिनो हौजिवात इसिंग सिंगमने मसिदि नोंगसु नते करमदनो मैखुगुमदना लोइन ममसिलाइसिबो मखोइना असुमना ngangnariba sonaribase asom nakandagsu lektabi hairiba nupi macha asina masu yamna ngakna mong masak ase yenaga leirari mafam khudimakta mamsilakpa nate मखोइना लेरिबा मफम मसिगी अकोइबदा खरा पाक्तना ममसिंखिबनी मैखु खुबगुमदना इमम ममबसिदा लेक्थबिसु करिगुम्बा खरा लाक्ले करिगुम्बा खरा होंगले हाबसे मा खंगे अदुबु लाइगम सकोरबा अंगांगनी करिमत मंगोंदा अकीबना चुंगबदी मंगोंदा फाउदे अदुबु पिक्तु पिक्रो मितमनी सिदी यामना अकोइबसिदा कोयेंग येंगनरी कोइहौदे मिकुप असिदा लेक्थबिना माना कोयेंग येंगनगा लेगी मतम असिदा मागी तुंगलोमदा अदुमक लाक्पा हौररे मागी तुंगलोमदा करिगुम्बा सक्तम अमखक्ता मतम नक्सिलकपनी लेक्थबि हौजु फाव खंगदे अदुबु छानसिंग असिदि मोममसिलकपा मतम असिदा मखोइसे खंगचोंग चोंगदना मखोइसे चेननबा लंबी ngaubagi मतौ अमा ओइरई छानसिंग असिगी मतौ असिदा मकोक अमदि ममैसु करिगुम्बा खरा ओइरकले हाबसे मखोइसु खंगी मखोइ अनिनसु छानसिंग अदुना कीदुना पंखोंगना खोंलकपा चेननबगी तौबा मतम अदुदा मखोइ अनिनसु हाइदि कीगनुने अखोइना ngak senganiने कीगनु अखोइ येंगिने हादुनदि हाइदि तंजा असिदा असोम नाकनदि लेक्थबिगी मनाक तमना तम नक्सिलकपदुना लेक्थबिगी सागंदा ताक पाइरकपने सागंदा अदुना ताक पाइरकपदा लेक्थबिसे पंथाबा तौदना मखुट अदो मागी मखुट असिना ताप लामदुना ममांग मसिंगलकपने अदुबु चिंगलकप मतमदि माइथोंग सक्तमसे लेक्थबिगी मिचानररे येंगबदा अकीबा फंगलबा इमम ममलब सक्तम अमखक मागी मांगसिदि इवांग वांगनि इफन फलग लेपररमी मरई असे यामना सांगी मसमजु इसांग सांगी मागी मनाकोंगसु इफन फंदना इपाक पाए मथौसी उबदा लेक्थबिसे सक्तम असिबु यामना मुनि जेंगी माक मिथम होंदे सक्तम असिना मंगोंदा करि तरपना हबसे मिथम होंदबा मखै लेक्थबिनि जेंगमने पंथदे सक्तम असिगी मरई असिना अहानदा सांग थोरक्तना माबु यसिना होनरकपनि
ꯑꯗꯨꯕꯨ ꯂꯦꯛꯊꯕꯤꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯔꯩ ꯑꯗꯨ ꯃꯈꯨꯠꯇ ꯍꯟꯗꯅ ꯀꯣꯟꯁꯤꯜꯂꯒ ꯀꯟꯅ ꯌꯦꯠꯇꯨꯅ ꯃꯥꯕꯨ ꯆꯤꯡꯏ꯫ ꯆꯤꯡꯕ ꯃꯇꯝ ꯑꯁꯤꯗ ꯁꯛꯇꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯟꯅ ꯄꯥꯏꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩꯁꯨ ꯎꯔꯦ, ꯃꯈꯣꯏꯁꯨ ꯈꯪꯅꯔꯦ꯫ ꯌꯥꯝꯅ ꯉꯟꯅ ꯑꯅꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯦꯡꯁꯤꯜꯂꯛꯏ, ꯆꯣꯡꯁꯤꯜꯂꯛꯏ꯫ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝꯗꯤ ꯃꯈꯣꯏꯅꯁꯨ ꯁꯛꯇꯝ ꯑꯁꯤ ꯃꯁꯛ ꯈꯪꯅꯔꯦ꯫ ꯁꯛꯇꯝ ꯑꯁꯤ ꯃꯁꯛ ꯈꯪꯕꯗꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯖꯤꯕꯁꯤꯗꯤ ꯃꯥꯗꯤ ꯇꯞꯅ ꯇꯞꯅ ꯃꯅꯤꯡ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯩꯗꯤ ꯃꯅꯤꯡ ꯍꯟꯗꯦ, ꯃꯥꯗꯤ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯔꯤꯕ ꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯤꯠꯇꯁꯨ ꯎꯔꯦ ꯁꯛꯇꯝ ꯑꯁꯤ꯫ ꯃꯈꯣꯏꯁꯨ ꯀꯤꯗꯨꯅ ꯀꯪꯉꯥꯎꯅꯗꯨꯅ ꯑꯃꯃꯝ ꯃꯔꯛ ꯑꯁꯤꯗ ꯃꯩꯈꯨ ꯃꯔꯛ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯃꯀꯣꯛꯅ ꯃꯅꯤꯡ ꯇꯞꯅ ꯇꯞꯅ ꯍꯟꯕꯗ ꯃꯃꯩꯅ ꯍꯟꯗꯅ ꯃꯥꯡꯂꯣꯝ ꯆꯪꯁꯤꯜꯂꯤ꯫ ꯂꯦꯛꯊꯕꯤ ꯑꯃꯗꯤ ꯁꯛꯇꯝ ꯑꯗꯨꯒꯤ ꯂꯥꯜ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯀꯤꯕ ꯐꯪꯂꯕ ꯉꯔꯪ ꯉꯔꯪ ꯉꯪꯂꯕ ꯈꯣꯟꯖꯦꯜ꯫ ꯂꯦꯛꯊꯕꯤꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯕꯁꯨ ꯁꯛꯇꯝ ꯑꯁꯤꯅ ꯍꯟꯗꯅ ꯂꯦꯛꯊꯕꯤꯕꯨ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗꯁꯨ ꯂꯦꯛꯊꯕꯤꯁꯦ ꯂꯧꯔꯤꯗ ꯀꯩꯗ ꯄꯟꯗꯨꯅ ꯇꯨꯕ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯩ ꯀꯔꯤꯃꯠꯇ ꯋꯥꯠꯇꯕ ꯂꯦꯛꯊꯕꯤꯅꯤ꯫ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯦꯛꯊꯕꯤꯅ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯥꯕꯨ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯌꯥꯝꯅ ꯂꯥꯞꯅ ꯂꯧꯔꯤ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯕ ꯑꯃꯥꯏꯕꯁꯤꯅ ꯇꯧꯔꯤꯕꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯤꯅꯕ, ꯄꯥꯈꯠꯅꯕ, ꯃꯥꯅ ꯀꯤꯗꯨꯅ ꯆꯦꯟꯅꯕ, ꯀꯔꯤꯒꯨꯝꯕꯗ ꯂꯥꯏ ꯑꯣꯛꯅꯕꯒꯤ ꯃꯇꯧ ꯑꯃ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯖꯔꯤꯕ ꯂꯥꯏꯁꯣꯟꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯁꯔꯣꯏꯁꯤꯅꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ, ꯌꯥꯝꯅ ꯆꯦꯟꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯁꯔꯣꯏ ꯑꯁꯤꯅ ꯈꯪꯕꯗꯒꯤ ꯃꯥꯒ ꯂꯥꯟꯊꯦꯡꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯅꯗꯤ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯗꯨꯝ ꯁꯣꯟꯖꯕꯇꯅꯤ꯫ ꯃꯥꯅ ꯃꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯣꯡꯁꯤꯡ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯃꯥꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯁꯣꯜꯂꯔꯤ꯫ ꯁꯔꯣꯏ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯦꯛꯊꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯪꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯔꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯥꯒꯤ ꯁꯥꯡꯂꯕ ꯃꯔꯩ ꯑꯁꯤ ꯑꯃꯨꯛꯀ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯂꯦꯛꯊꯕꯤꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯗꯠꯄ ꯃꯇꯝꯗꯤ ꯁꯔꯣꯏ ꯑꯁꯤ ꯂꯦꯡꯒꯣꯠꯄꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯥꯕꯨ ꯁꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯋꯥꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯦ ꯂꯦꯞꯇꯦ, ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯥꯊꯤꯅ ꯋꯥꯍꯟꯅꯕ, ꯀꯤꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯥꯗꯤ ꯇꯧꯔꯤꯕꯅꯤ꯫ ꯁꯔꯣꯏ ꯑꯗꯨꯅ ꯎꯞꯁꯤꯜꯂꯒ ꯇꯥꯔꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯂꯦꯛꯊꯕꯤꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯂꯦꯛꯊꯕꯤ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯁꯛꯇꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯩ ꯑꯃꯗꯤ ꯃꯀꯣꯛꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ꯫ ꯃꯃꯩꯗꯤ ꯑꯗꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯅ ꯂꯦꯛꯊꯕꯤꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯀꯣꯛꯇꯤ ꯐꯅꯌꯥꯝꯅ ꯂꯥꯞꯅ ꯃꯅꯤꯡ ꯍꯜꯂꯤꯕꯅꯤ꯫ ꯎꯞꯊꯨꯔꯒ ꯇꯥꯔꯤꯕ ꯁꯔꯣꯏ ꯑꯁꯤ ꯁꯣꯔ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯍꯣꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯈꯠꯂꯛꯏ꯫ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯦꯞꯈꯠꯂꯛꯇꯨꯅ ꯂꯦꯛꯊꯕꯤꯗ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯀꯥꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯦꯛꯊꯕꯤꯒꯤ ꯃꯈꯣꯡꯃꯛꯇꯗ ꯃꯃꯩ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯤ ꯁꯔꯣꯏ ꯑꯗꯨꯅ ꯎꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤꯅꯤ ꯁꯔꯣꯏ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ, ꯍꯔꯥꯎꯈꯠꯂꯛꯏ꯫ ꯀꯔꯤꯒꯤꯗꯃꯛ ꯍꯔꯥꯎꯔꯤꯕ? ꯃꯤꯇꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯥꯗ ꯂꯩꯔꯝꯕ ꯄꯨꯜꯂꯝꯕꯅꯤꯅ ꯃꯥꯅ ꯈꯪꯉꯤ꯫ ꯃꯁꯤꯃꯛꯅ ꯂꯦꯛꯊꯕꯤ ꯑꯁꯤ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯣꯛꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯤꯅꯣꯛ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯦꯛꯊꯕꯤ ꯑꯃꯨꯛ ꯍꯟꯅ ꯆꯦꯛꯁꯤꯟꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯔꯤ꯫ ꯁꯔꯣꯏ ꯑꯁꯤꯅ ꯂꯦꯛꯊꯕꯤꯒꯤ ꯃꯈꯣꯡꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ, ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯩ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤꯅ ꯁꯔꯣꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠ ꯑꯁꯤ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯁꯔꯣꯏ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯅꯤꯁꯨ ꯍꯥꯏꯗꯦ, ꯇꯧꯔꯣꯏꯁꯨ ꯍꯥꯏꯗꯦ꯫ ꯇꯨꯃꯤꯟꯅ ꯁꯨꯝ ꯁꯔꯣꯏ ꯑꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯁꯔꯣꯏ ꯑꯁꯤꯅꯗꯤ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯉꯛ ꯑꯁꯤ ꯅꯣꯝꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ, ꯂꯦꯛꯊꯕꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯃꯩ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯇꯧꯗꯦ꯫ ꯏꯈꯥꯟ ꯀꯥꯟꯅꯗꯅ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯀꯣꯛ ꯑꯁꯤꯁꯨ ꯍꯦꯛ ꯎꯕꯒꯗꯤ ꯍꯧꯖꯤꯛꯀꯤ ꯁꯔꯣꯏ ꯑꯁꯤꯒꯤ ꯃꯀꯣꯛꯀꯁꯨ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯃꯀꯣꯛꯇꯁꯨ ꯁꯔꯣꯏ ꯑꯁꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ, ꯂꯦꯛꯊꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯪꯒꯤꯠ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯁꯨ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤꯅ ꯁꯔꯣꯏ ꯑꯁꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯩꯗꯁꯨ ꯃꯥꯅ ꯌꯦꯡꯉꯤ꯫ ꯃꯃꯩꯒ ꯃꯀꯣꯛꯀꯁꯨ ꯃꯤꯆꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃꯠꯇ ꯂꯧꯗꯦ꯫ ꯂꯦꯛꯊꯕꯤꯗꯤ ꯁꯔꯣꯏ ꯑꯁꯤꯗꯒꯤ ꯃꯤꯐꯝ ꯀꯔꯤꯃꯠꯇ ꯍꯣꯡꯗꯦ꯫ ꯃꯥꯅ ꯃꯃꯩ ꯑꯃꯗꯤ ꯃꯀꯣꯛꯇꯁꯨ ꯃꯥꯅ ꯌꯦꯡꯕ ꯇꯧꯗꯦ꯫ ꯁꯔꯣꯏꯁꯤꯅ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯁꯔꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯥꯏꯕꯛꯁꯤꯗ ꯄꯨꯛꯁꯤꯠ ꯄꯨꯛꯁꯤꯠ ꯀꯥꯎꯕ ꯍꯧꯔꯛꯏ꯫
ꯃꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯉꯁꯥꯏꯒꯤ ꯃꯃꯩ ꯍꯥꯏꯕ ꯃꯇꯝꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯡꯂꯕ ꯃꯥꯒꯤ ꯃꯔꯩ ꯑꯁꯤꯗ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯛ ꯊꯥꯛ ꯀꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯆꯪꯗꯨꯅ ꯁꯥꯔꯣꯏ ꯑꯁꯤꯕꯨ ꯀꯥꯎꯕꯋꯣ ꯊꯤꯟꯕꯋꯣ ꯅꯦꯠꯄꯋꯣ ꯇꯧꯔꯛꯄ ꯃꯇꯝꯗꯤ ꯁꯥꯔꯣꯏ ꯑꯁꯤ ꯂꯣꯡꯅ ꯑꯃꯨꯛꯀ ꯇꯥꯔꯦ꯫ ꯁꯥꯔꯣꯏ ꯑꯁꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯈꯜꯂꯒ ꯃꯃꯩ ꯑꯃꯗꯤ ꯃꯀꯣꯛꯅ ꯃꯉꯣꯟꯗ ꯍꯟꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯧ ꯑꯁꯤꯗꯗꯤ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯃꯥꯒꯤ ꯃꯤꯠ ꯑꯅꯤ ꯑꯁꯤ ꯉꯥꯡꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯄꯟꯊꯗꯦ꯫ ꯃꯈꯨꯠ ꯑꯅꯤ ꯑꯁꯤꯅ ꯄꯤꯛꯈ꯭ꯔꯕ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯆꯞꯁꯤꯜꯂꯛꯏ꯫ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯅꯤ ꯑꯁꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯂꯥꯛꯅꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯃꯥꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯛꯊꯕꯤ ꯂꯩꯔꯤꯕꯅꯤꯅ ꯁꯥꯔꯣꯏ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯑꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯦꯛꯊꯕꯤꯅ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩ ꯃꯤꯇꯝ ꯑꯅꯤ ꯑꯁꯤꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯥꯔꯣꯏ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯩꯔꯝꯃꯤ ꯎꯠꯂꯝꯃꯤ꯫ ꯁꯥꯔꯣꯏ ꯑꯁꯤ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅ ꯄꯥꯡꯊꯣꯛꯂꯨꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯔꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯁꯣꯔ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯀꯥꯝꯗꯨꯅ ꯂꯦꯛꯊꯕꯤꯗ ꯃꯥꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯀꯣꯛ ꯍꯥꯏꯕ ꯃꯤꯇꯝ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯂꯦꯛꯊꯕꯤꯒꯤ ꯃꯁꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯒꯟꯗ ꯇꯣꯡꯗꯨꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯀꯣꯛꯅ ꯀꯥꯈꯠꯈꯤꯕꯗꯒꯤ ꯃꯃꯩ ꯍꯥꯏꯕ ꯃꯤꯇꯝ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯣꯏꯔꯣꯝ ꯊꯪꯕꯒꯤ ꯁꯥꯒꯜ ꯑꯁꯣꯝꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯥꯁꯨ ꯐꯝꯂꯒ ꯂꯩꯔꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝ ꯑꯁꯤꯒ ꯁꯥꯔꯣꯏ ꯑꯁꯤꯒ ꯃꯤꯆꯥꯟꯅꯔꯤ ꯌꯥꯝꯅ ꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯅꯔꯤ꯫ ꯁꯥꯔꯣꯏ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯑꯣꯏꯕ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯥꯒꯤ ꯃꯍꯩꯅꯗꯤ ꯂꯦꯛꯊꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯑꯅꯤ ꯂꯩꯕꯁꯤꯅꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯈꯟꯗꯨꯅ ꯇꯛꯁꯤ ꯁꯣꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ, ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯀꯣꯛ ꯍꯥꯏꯕ ꯃꯤꯇꯝ ꯑꯁꯤꯅ ꯃꯥꯒꯤ ꯁꯥꯒꯟꯅ ꯇꯣꯡꯂꯤꯕꯁꯤꯗꯤ ꯆꯨꯝꯅ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯨꯡꯁꯤꯗꯨꯅ ꯇꯣꯡꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯁꯥꯔꯣꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯂꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯂꯦꯛꯊꯕꯤꯔꯣꯝꯗ ꯃꯥꯅ ꯍꯥꯏꯔꯞꯇꯪ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯂꯦꯛꯊꯕꯤꯒꯤ ꯃꯤꯠ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯊꯤꯟꯕ ꯃꯇꯝꯗꯤ ꯂꯦꯛꯊꯕꯤꯒꯤ ꯃꯤꯠ ꯑꯁꯤꯗ ꯊꯥꯈꯤꯕꯗꯗꯤ ꯂꯦꯛꯊꯕꯤ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯂꯣꯡꯅ ꯍꯥꯏꯊꯔꯛꯄꯅꯤ꯫ ꯃꯃꯩ ꯍꯥꯏꯕ ꯃꯤꯇꯝ ꯑꯁꯤꯗꯤ ꯑꯗꯨꯅ ꯃꯀꯣꯛꯅ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯂꯦꯛꯊꯕꯤꯅ ꯑꯗꯨꯝꯅ ꯂꯣꯡꯅ ꯍꯥꯏꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯀꯣꯛ ꯍꯥꯏꯕ ꯃꯤꯇꯝ ꯑꯁꯤꯅ ꯂꯦꯛꯊꯕꯤꯕꯨ ꯅꯦꯠꯅꯕ ꯀꯥꯎꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯩꯅ ꯈꯥꯝꯃꯤ, ꯃꯃꯩꯅ ꯇꯧꯍꯜꯂꯝꯗꯦ, ꯌꯥꯔꯝꯗꯦ, ꯅꯪꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ, ꯅꯪꯅ ꯇꯧꯔꯤꯗꯨ ꯄꯥꯞ ꯄꯨꯒꯅꯤ, ꯃꯗꯨ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯗꯣꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯅ ꯈꯥꯝꯗꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯣꯏ ꯑꯗꯣ ꯍꯔꯥꯎꯕꯅ ꯈꯝꯊꯦꯡꯈ꯭ꯔꯕꯅꯤ ꯃꯥꯒꯤꯗꯃꯛꯇ ꯃꯀꯣꯛꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯁꯤꯗ꯫ ꯃꯃꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯗꯨꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯃꯃꯩ ꯑꯁꯤ ꯃꯥꯅ ꯊꯥꯖꯤꯜꯂꯤ, ꯃꯥꯅ ꯐꯨꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯃꯩ ꯑꯁꯤꯕꯨ ꯃꯥꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯂꯣꯡꯅ ꯉꯥꯏꯍꯥꯛꯇꯪ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯇꯥꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯂꯦꯛꯊꯕꯤ ꯑꯁꯤꯕꯨ ꯁꯥꯔꯣꯏ ꯑꯗꯨꯅ ꯅꯦꯠꯊꯕ ꯀꯥꯎꯊꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯒ꯭ꯌꯥꯟ ꯉꯥꯎꯖꯔꯕꯁꯨ ꯉꯥꯛꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯀꯣꯛ ꯑꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨ꯫ ꯂꯦꯛꯊꯕꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯃꯥꯜꯂꯝꯂꯒ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯦ꯫ ꯑꯗꯨꯕꯨ ꯃꯃꯩꯅꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯃꯥꯅ ꯂꯥꯎꯏ꯫ ꯃꯥꯒꯤ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯁꯥꯔꯣꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯟꯅ ꯐꯥꯔꯤꯕꯗꯣ ꯃꯈꯨꯠ ꯑꯗꯨ ꯐꯨꯛꯇꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯛꯏ꯫ ꯁꯤꯛꯄ ꯃꯇꯝꯗꯤ ꯁꯥꯔꯣꯏ ꯑꯗꯨꯁꯨ ꯅꯥꯔ ꯃꯥꯜꯂꯦ꯫ ꯃꯥꯅ ꯃꯃꯩꯗ ꯀꯟꯅ ꯄꯥꯏꯔꯝꯕꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯃꯃꯩ ꯑꯁꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ꯫ ꯃꯈꯥꯗ ꯍꯦꯛ ꯇꯥꯈꯤꯕꯒꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯀꯣꯛ ꯑꯁꯤꯕꯨꯅꯤ ꯃꯥꯅ ꯆꯣꯡꯗꯨꯅ ꯀꯥꯎꯈ꯭ꯔꯤꯕ꯫ ꯃꯥꯅ ꯑꯗꯨꯅ ꯆꯣꯡꯂꯒ ꯀꯥꯎꯕ ꯃꯇꯝ ꯑꯁꯤꯗꯤ ꯃꯀꯣꯛꯁꯦ ꯍꯥꯏꯊꯔꯒ ꯇꯥꯈ꯭ꯔꯦ꯫ ꯃꯀꯣꯛꯅ ꯇꯥꯍꯧꯔꯤꯉꯩ ꯃꯃꯩꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯂꯦꯛꯊꯕꯤꯕꯨ ꯆꯤꯡꯈꯠꯅꯕ, ꯃꯥꯕꯨ ꯍꯧꯒꯠꯂꯛꯅꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛꯇꯪ ꯒ꯭ꯌꯥꯟ ꯉꯥꯎꯖꯔꯕꯁꯨ ꯂꯦꯛꯊꯕꯤ ꯑꯁꯤ ꯃꯀꯣꯛ ꯑꯗꯨ ꯈꯔ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯕꯅ ꯍꯧꯒꯠꯄ ꯄꯥꯛ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯛ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯦꯛꯊꯕꯤꯒꯤ ꯃꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯅꯦꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯦꯛꯊꯕꯤꯅ ꯍꯥꯏꯔꯞꯇꯪ ꯃꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯔꯛꯄꯗ ꯎꯕꯗꯒꯤ ꯈꯨꯠꯇꯨꯝ ꯇꯥꯗꯨꯅ ꯍꯟꯗꯛꯃꯨꯛꯇꯤ ꯃꯀꯣꯛ ꯑꯁꯤ ꯃꯥꯅ ꯈꯪꯊꯤꯟ ꯊꯤꯟꯕꯗ ꯂꯩꯔꯒ ꯄꯥꯏꯊꯣꯛꯈꯤꯕꯅꯤ꯫ ꯇꯥꯈ꯭ꯔꯦ, ꯑꯥ ꯐꯥꯎꯕ ꯂꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯥꯔꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯔꯣꯏ ꯑꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯥꯔꯣꯏ ꯑꯗꯨꯁꯨ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯥꯔꯣꯏ ꯑꯗꯨꯕꯨꯁꯨ ꯃꯃꯤꯠ ꯑꯗꯨ ꯐꯅ ꯀꯟꯅ ꯅꯥꯔꯕꯁꯨ ꯉꯝꯗ꯭ꯔꯕꯁꯨ ꯂꯦꯛꯊꯕꯤꯅ ꯑꯃꯨꯛꯀꯁꯨ ꯅꯩꯈꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯩꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯂꯦꯛꯊꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯒ ꯃꯀꯣꯛꯀ ꯍꯟꯗꯅ ꯀꯟꯅ ꯐꯨꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯦꯛꯊꯕꯤꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯎꯖꯔꯝꯂꯕꯁꯨ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯔꯣꯏ ꯑꯗꯨꯒ ꯃꯀꯣꯛ ꯑꯁꯤꯒ ꯒ꯭ꯌꯥꯟ ꯉꯥꯎꯈꯠꯂꯛꯂꯦ꯫ ꯁꯥꯔꯣꯏ ꯑꯁꯤꯅ ꯈꯪꯂꯛꯏ
ꯐꯅ ꯀꯟꯅ ꯂꯥꯟꯗꯥꯔꯨꯕ ꯇꯥꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯅꯤ ꯑꯁꯤꯕꯨ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯗꯒꯤ ꯃꯥꯅ ꯃꯀꯣꯛ ꯑꯁꯦ ꯃꯈꯨꯠ ꯅꯥꯕꯅ ꯇꯥ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯇꯧꯁꯤꯟꯅꯔꯒ ꯂꯦꯛꯊꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯃꯩ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯄꯨꯅꯕ ꯍꯣꯠꯅꯔꯛꯏ ꯂꯦꯛꯊꯕꯤꯗ ꯂꯥꯟꯗꯥꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯇꯧꯁꯤꯟꯅꯔꯝꯂꯒ ꯃꯃꯩ ꯑꯁꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯃꯅ ꯇꯥ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯣꯛꯈꯤꯅꯕ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯃꯩꯅꯗꯤ ꯃꯥꯅ ꯂꯦꯛꯊꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯦꯛꯊꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕ ꯀꯧꯕꯅꯤꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯑꯩ ꯆꯠꯅꯤꯡꯗꯦ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯖꯒꯦ ꯑꯣꯖꯥ ꯂꯦꯛꯊꯕꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯦꯛꯊꯕꯤꯅ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯁꯤ ꯂꯧꯔꯛꯏ ꯃꯤꯠꯂꯪ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯁꯥꯊꯤꯕ ꯃꯇꯝꯒꯤ ꯁꯛꯇꯝ ꯑꯁꯤ ꯂꯧꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅꯅꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯂꯧꯔꯛꯇꯨꯅ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯃꯩ ꯑꯁꯤ ꯃꯥꯅ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯦꯛꯊꯕꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯡꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯃꯩ ꯑꯁꯤ ꯃꯥꯅ ꯇꯥꯛ ꯃꯨꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯩꯗ ꯅꯠꯇꯦ ꯃꯀꯣꯛꯄꯨꯁꯨ ꯃꯨꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯤ ꯍꯦꯛ ꯃꯨꯜꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯔꯣꯏ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯪꯂꯨꯕ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯃꯍꯥꯛꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯈ꯭ꯔꯦ ꯃꯝꯁꯤꯜꯂꯝꯕ ꯑꯇꯤꯌꯥ ꯏꯍꯥꯡ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯂꯦꯛꯊꯕꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯕ ꯑꯅꯤ ꯑꯁꯤ ꯇꯞꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯃꯤꯠꯇ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈꯤꯕ ꯁꯥꯔꯣꯏ ꯑꯗꯨꯅꯁꯨ ꯈꯔ ꯐꯨꯈꯤꯕ ꯈꯔ ꯌꯥꯎꯕꯗꯨꯅ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯃꯍꯥꯛꯁꯦ ꯇꯞꯅ ꯍꯥꯏꯊꯔꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯩ ꯑꯗꯨꯅ ꯂꯦꯛꯊꯕꯤꯅ ꯑꯗꯨꯝꯅ ꯋꯥꯟꯊꯔꯛꯄꯁꯤꯗ ꯄꯥꯈꯠꯆꯕꯗꯒꯤ ꯃꯥꯅ ꯂꯦꯡꯍꯟ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯧꯗꯣꯛꯆꯔꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ ꯑꯗꯨꯕꯨ ꯃꯀꯣꯛꯇꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯃꯔꯣꯝꯗ ꯉꯛꯏ ꯑꯃꯔꯣꯝꯗ ꯄꯥꯈꯠꯂꯤ ꯑꯃꯔꯣꯝꯗꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯤ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤ ꯃꯈꯥ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ